Lengsin birikli bakuding mapu ngasi su amuk hanna punsi sel channel na taramna okchari ikai khumna ba uchari. Ngasi su amuk pudu na laksari khunusinggi laanjen episode 12 amasung 13. Ruskin bona A Flight of Pigeons haina English londa iba novel adudagi khunusinggi laanjen haina sanjenbam banumati na handok liba novel asi 2007 da Sahitya Academy Translation Award su phangkhrabani. Hairiba novel asi net exam amade exam kayada question kayarak hana hangkraba loinana hangsu hanglakliba adugumlaba novel amakhakni mayamna kanaba lawminasi pothabagi mikup lawminasi lawbirasi ngasigi wena khunusinggi laanjen episode 12 amasung 13. Sarfaraz Khan na laklamba numit adugi matung numit nini natraga humnigi wafamni. Aikoina numidangi sara saringaida Javed Khan do ka manungda changlaklami. Aduga upaki phampak animbadugi mathakta nungaina phamlami. Mariam, aigi thamoina pamjaba wafam amagi matangda nang aihakka wari sanagani haina wasakhibani ko. Mahakna imada onsiladuna haiki. Hauzikti madugi maramda khanba yaba matam su phangkhrabani chap chaba paukhum amadi piba yare haina khalli. Karamba wafam nune nangna hairisibo. Imana khangdaba sasinaduna hanglami. Aina haibadi aina mamangda haikiba nasanupiga luhongbagi wafam dunine. Aihak wafam dugi maramda afafata khanjanabagi matambu phangdrine. Imana haikibani. Natragasu madugi matangda khanba yaba khanbabu ngamdrine. Ngarang nahantani nangi nabaiduna mafam sida laklamlaga aikhoida karimata khanghallambasu tawdana aikhoibu hatkani hairambado. Aikhoise nangna ngakpi senbiduna leizaragasu mina hatkiba yabagi akiba leiragadi luhongbagi matangda amuk khanarubagi kari kanaba leigadagene. Aihaki thawai mangkhigadauba leirabadi aigi isanupigi thawaisu mangjakhrasanu. Aihaka mahakadi sena khainaba yaba nate. Sarfaraz gumba atopa kayamasu haujikmaksu lakpa yari. Ikoksi nangna dumna hairakpada aibu hekta sawali. Javed Khan na lauraklami. Aina nangonda haibiribasini. Madudi manabu nakhoi anigi marakta amabu hatki haina makhud hek thangalakpada magi mathwai hana manglagadabane. Nakhoi Javed ki yumda leiringaida mi amatana nakhoi da khudumbi singba phawba ngamloi. Aina aigi piringi singi makoktugi samna ama phawba sokhandringaida makhoi manga tarukki makokna hana kelhangadabane. Adudagi mahakna aingonda asuki matik apamba amasung tamthiba yauna yenglakhi. Adumakna aihak kibana nikladuna imagi mananganda maisi lotuna khangki. Mahakto phajana saukre. Aduna mabu ingtha hanaba imana hairame. Nangna aikhoibu ngakpi senbiba ngamgani haiba isana thajai. Adubo karigino nangna wafamsibo amuk haudoraklibasibo. Maramdi wafamsi aigi wakhalda matam pumnamakta khanduna talai. Aduna karigi masibo thengthangadoribano. Nangna aikhoigi phibamsi khanglaba amasung aikhoigi sagegi wari wakhong khanglabadi imana hairame. Aina mahakpu hekta pithokpa ngamde haibasi nangna khangba ngamgani. Maduna karino? Javed na hangki. Aigi ibung ipwasing hingli. Aina aigi sanupisibo angang asuk oiringaida nangonda karigi luhongduna pithokribano haiba makhoina khanglabade kari paukum pigani. Aduga wafam amana amok aigi puroibagi manaw nupado haujiksu hingli. Aina karigumba warep ama taadringaida makhoiga tanapam thoi. Madubudi oiba yaine. Javed na haikibani. Adubu makhoina hanglakadaba leitre. Maramdi tasingna makidi makhoisu atay atopa firingising aduga loinana loinamak hatpiramlagani.
ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯟꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯔꯦꯞꯄ ꯋꯥꯐꯝ ꯑꯃ ꯊꯝꯅꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯑꯁꯤꯡꯕꯒꯤ ꯋꯥꯈꯜ ꯑꯣꯏꯔꯣꯏꯗ꯭ꯔꯥꯅꯦ? ꯑꯩꯍꯥꯛꯁꯦ ꯉꯥꯏꯉꯝꯗꯕ ꯃꯤꯑꯣꯏꯅꯤ ꯃꯔꯤꯌꯝ, ꯄꯨꯟꯁꯤꯁꯤꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡ ꯊꯨꯡꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯍꯥꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯥꯝꯖꯔꯤꯕꯁꯤꯁꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯆꯥꯅꯨꯄꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯐꯪꯕ ꯉꯝꯅꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯝꯕ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯕꯅꯤ꯫ ꯏꯪꯔꯦꯖ ꯁꯔꯀꯥꯔꯁꯤꯅ ꯁꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯅ ꯀꯔꯤ ꯇꯧꯒꯅꯤ? ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯃꯜ ꯌꯥꯎꯔꯛꯂꯔꯣꯏ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯈ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯆꯍꯤ 18ꯇ ꯉꯥꯏꯔꯤꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯒꯅꯤ꯫ ꯀꯅꯥꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯨ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯇꯪ ꯇꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯕ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯊꯥ ꯈꯔ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥꯅꯦ? ꯑꯁꯦꯡꯕꯅꯤ, ꯏꯪꯂꯤꯁꯁꯤꯡꯅ ꯁꯥꯍꯖꯥꯟꯄꯨꯔ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯜꯂꯕꯗꯤ ꯃꯈꯣꯏꯅ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯉꯥꯛꯄꯤꯔꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯍꯥꯛꯄꯨ ꯑꯅꯛꯄ ꯎꯄꯥꯜ ꯑꯃꯗ ꯍꯦꯛꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯃꯁꯤꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯂꯣꯏ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯀꯌꯥꯕꯨ ꯂꯦꯝꯍꯧꯔꯤꯕꯒꯦꯅꯦ? ꯁꯨꯞꯅꯒꯤ ꯂꯤꯁꯤꯡ ꯈꯔꯗꯃꯛ ꯗꯤꯜꯂꯤꯒꯤ ꯆꯦꯛꯄꯜ ꯃꯃꯥꯡꯗꯨꯗ ꯃꯈꯣꯏ ꯃꯁꯥ ꯍꯤꯡꯖꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯗꯣ ꯊꯨꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯒꯗꯕꯅꯤ꯫ ꯂꯥꯏꯅꯁꯨ ꯆꯥꯟꯕꯤꯁꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯤꯜꯂꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯦꯞꯄ ꯑꯣꯏꯍꯜꯂꯁꯤ꯫ ꯏꯃꯥꯅ ꯍꯥꯏꯈꯤ, ꯏꯔꯥꯛꯅꯕ ꯃꯤꯅ ꯏꯀꯥ ꯑꯃ ꯐꯥꯎꯕ ꯂꯥꯝꯕꯒꯨꯝꯅ꯫ ꯗꯤꯜꯂꯤꯕꯨ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤꯕ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯕꯨ ꯇꯨꯝꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯇꯝꯗꯨꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯒꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯤ꯫ ꯃꯔꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯄꯥꯜ ꯇꯥꯡꯖꯕ, ꯅꯪꯒꯤ ꯁꯛꯇꯤꯒꯤ ꯃꯔꯨꯝꯗ ꯂꯩꯖꯕ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯅꯍꯥꯛꯀꯤꯗꯤ ꯁꯨꯞꯅꯒꯤ ꯂꯥꯜꯒꯤ ꯄꯣꯠꯂꯣꯏꯗꯨ ꯉꯥꯏꯒꯗꯕꯇ ꯉꯥꯏꯔꯦ꯫ ꯅꯪꯅ ꯃꯇꯝ ꯁꯥꯡꯅ ꯌꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯅꯦ ꯃꯔꯤꯌꯝ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯇꯩ ꯀꯅꯥꯒꯤ ꯀꯂꯛ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯁꯤꯒꯤ ꯃꯄꯨꯁꯤꯁꯨ ꯌꯥꯎꯅ ꯄꯨꯝꯅꯃꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅꯕꯨ ꯅꯪꯒꯤ ꯁꯛꯇꯤ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕꯔꯥꯅꯦ? ꯏꯃꯥꯅ ꯍꯪꯈꯤ꯫ ꯅꯪꯅ ꯃꯥꯕꯨ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝ ꯍꯥꯗꯨꯅ ꯂꯧꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯤꯡꯅꯕꯒꯤ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯅꯍꯥꯛꯅ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯉꯥꯡꯁꯤꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ ꯊꯨꯡꯅꯕ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯕꯗꯤ ꯅꯍꯥꯛ ꯅꯨꯄꯥ ꯃꯥꯟꯗꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯅꯤ꯫ ꯃꯗꯨꯝ ꯇꯧꯕꯗꯨꯅ ꯅꯍꯥꯛꯀꯤ ꯇꯣꯡꯖꯕ ꯀꯔꯤꯕꯨ ꯂꯩꯒꯗꯒꯦꯅꯦ? ꯑꯃꯔꯣꯝꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤ ꯗꯤꯜꯂꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯐꯥꯎꯕꯗꯪ ꯅꯪꯅ ꯉꯥꯏꯕ ꯉꯝꯂꯕꯗꯤ ꯑꯩꯅ ꯌꯦꯠꯂꯤꯕꯁꯤꯡ ꯑꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯌꯧꯔꯛꯂꯒꯅꯤ꯫ ꯑꯩꯍꯥꯛꯅ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯕꯒꯤ ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯖꯥꯕꯦꯠꯇꯒꯤ ꯂꯧꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯖꯥꯕꯦꯠꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨꯁꯨ ꯑꯋꯨꯟꯄꯣꯠ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯃꯔꯤꯌꯝ, ꯅꯪꯁꯨ ꯑꯩꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯨ ꯄꯨꯟꯁꯤꯗꯣ ꯏꯪꯅ ꯇꯞꯅ ꯄꯥꯟꯅꯕ ꯅꯄꯨꯔꯣꯏꯕ ꯑꯃ ꯊꯤꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯛꯁꯨ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ? ꯅꯁꯥꯒꯤ ꯅꯌꯨꯝ ꯑꯃ ꯐꯪꯅꯕ, ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕ ꯅꯍꯥꯛ ꯅꯌꯨꯝ ꯄꯥꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕ? ꯏꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕ? ꯀꯔꯤꯅꯣꯅꯦ, ꯅꯆꯥꯅꯨꯄꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯖꯥꯕꯦꯠꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯨ ꯀꯗꯥꯏꯗꯅꯣꯃ ꯑꯗꯨꯝ ꯂꯩꯖꯈꯤꯅꯤ꯫ ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯃꯍꯥꯛꯁꯨ ꯃꯁꯛ ꯊꯤꯕꯗꯤ ꯅꯠꯇꯦꯗꯅ꯫
नुमिदांग वाइरम अदुमा अखोई वा इंगांग ngangnadana लेनख्रे जावेद खानसु हिदाक हाउना थकलदुना महाकना मियोय खुदिंगमकी वाखल नुंगाई हनखिदबसिंगदो सुखन हे खंदना नुंगाइना लेली कनामता वालान ngangnati खान बेगम दुसु ममाइदु पैथोकलदुना आइंगोंदा येंगलकपा खुदिंगी नुंसासोर फुइना होलदुना कोइचत चली इमासु महाकना आइंगोंदा येंगलकपा खुदिंगी नुंसा मपी हेक होली अदुगा अनितका अइगना तौफम खंग्रदुना अमगा येंगनदुना लेरी अखोइना अखोइगी लेफम ओइरिबा युमगी सरुक्तुदा चटके हाइदुना हेक हौगलकपदा खान बेगमना इमागी मखुत फारमे अदुगा सोर फुनगलबा खोंजेलदा लोना हाइरमे मारियम नंगसी आइगी इमानी हानदगी अवाबा खांगलकलबा अइबो महाकना अमुक हेना वहनबदा मतेंग पांगबिनु नसानुपीसे मंगोंदा पीरोय हाइदुना आइंगोंदा वासकपियु इमाना खुंखी बिबी थोकलिबा खुदिंगमक नंगसु उरिबा तारिबा मक्तनी अइहाकसे तसेंगबदी अहिंगबगी मखुत्ता तारबा असीबनीने नहाक करिसु लेतबा मरमसिगिदमक्ता नसाबु वाहनजरे अइहाकना चटलिबा लंबीसिदा चटलिबा मखै महाकना अइगी अयाबा कैदौंगैदसु फंगलोय अदुबु माबु अइगी अयाबा ngaigdrane अल्लाह ना नंगबु थौजानबी सनुको खान बेगमना हाइखी नंगी नसानुपीदी युमसिदा अतोनबी ओइबदगी हेना फबा मराइबक फंगदबनी अइहाकसो नहाकी अनिंगबसिंगदो थुंगनबा लाई निंगेको अहिंगदुमा अइहाक तुम्बा इया याद्रे पूर्णिमागी थाबलदो योट की मसैना खाबा अवांगबा थोंनावदगी फाउजिलक्तुना फमुंगी कांगथोल मखोंगदा ngaली अइहाक ngaihak थंगदी उइरुरे अदुबु लाकना खोंगबा उसेक थवाई लाकपीगी मखोलदुना अइबु तुम्हंद्रे अइना मित अमुक्तंग पांगथोक्तुना येंगलुबददी जावेद खानदो थोंजिंदा थाबल मंगालदा ममाइदु इरंग लंगना लेप्तुना लेरमे महाक मफमदुदा ngaihak कुइना लेप्लमे अदुगा अइंगोंदा संट्रिक येंगदुना लेरमे अदुगा अइसु कीबना लेंग ओटपा नत्रगा कौबा फावबा ngamkhide अदुदगिदि महाक ममाइ लेथोक्तुना तुमिन्ना चटख्रे अदुगा अइहाकना कीबना निक्लदुना इमादा कोनसिल्ले अमसुंग अहिंग सुपदुमा मंगोंदा कोंदुना लेले खान बेगमना मागी नुपागी मसन नुपीगी मयुमदा चटलुबदुदा मसन नुपीदुदा महाकसु यामना थुना अमुक्का लाके हाइदुना वासकलमे अदुना सगोलसेल नुमित अमदा मिनाय अमना मागी पाव अमा पुरकलदुना हाइरमे नखोइगी नचनुपीना खुरुमजरे अदुगा वासकलंबा ngaknaba करंबा मतमदा लाकपीदौरिबनो हंगजरे इसन नुपीदुदसु अइनसु लुना निंगजरिबनी तंबियो खान बेगमना हाइखिबनी अदुगा होजिमक्ति अइहाक लाकपा ngamlaroi हाइना मंगोंदा तंबियो अइखोइगी युमदा अइगी नुपाना पुरकपा फिरिंगी खरा अइखोइगा पुन्ना लैमिनरी मदुगी तुंगदा अतोपा पाव पुबा अमा थुंगलरगा खान बेगमदा महाकी अतिथिसिंग अदुसु पूरगा लाकलबसु यागनी अदुगा मागी मरी मतासिंगनसु मखोइबु उनिंगबना यामना खौरांगली हाइरमी अदुना अइखोइगी युमबु रेम्बिना अइखोइबु मागी मचनुपी कामरानगी मयुमदा मथंगी अयुक्ता मागा चटलुसी हाइरमी खान बेगम इमा अनित अमसुंग अइहाक अइखोइ मरीना मियाना अमा तोंगलदुना चलमे मियाना हाइबसिदी थाइनगी मीना पुबा दोलाई अमगुंबनी
khajiktangbu piki haibagi wadani aduga nupisinggi chathok chasinda tongnanabagidamaktsu sabani laibakta thamnaba atenba akanba makhongsing pali phampaktuna thaurina oina lonbani mathaktuna angangba yukhalna nakalsingda zon yanthai dolai pubasingna nakal anida wagi masai ani phajillaga maduna miyana adubu laibaktagi thangatlaga puduna chatli humangna punglup luplaba dolai puba marina puraduna aikhoina kamarangi mayumda thunglure aduga mafamduda aikhoibo taramna okpikhi Kamrando ahanbadadi aikhoibu yamna fattana khalambani adubu Sarfaraz Khandagi pau lauraba matungdadi magi wakhal mityengdu hongkhre mahakto aikhoiga unaningbana khauranglami aduga aikhoibusu magida leinanaba hairami aduga lakadoriba sayol kayaduda aikhoisi mahakki miyamda utnanaba potsing haibado oigadori aikhoibu yengningba khudingmakna yengjaba yanaba Sarfaraz Khando Zabed ki yumda aikhoigi koksing kaktalagi khanduna lakibani adubu imagi sumat yaina mabo pumsum sumat pangamki mayumda hankhraga mahakna haiki Kananabo karisu kaijadrabasingduda makhut thangatpa ngamgadagene nupi masaduna kizarabi saji amongumbani aduga mamaduna makhol nungsikraba khoiningumbani asumna Kamrangi yumda aikhoibu yengba lakhibasingi manungda Sarfaraz Khangi nupi Hasmatsu yaurakhi mahaksu imagi sumat yaina adum sumatki he chalupi mahakna Khan begamda haiki aigi nupana makhoigi maramda khanbasing ado tasengna sumlabani Mariamgi machin makha sidi haying khoigumna koi hi seli hai Kamran masamaksu mahakki thotlaba minungsi chawbagi mataudo aikhoigi asi anagi amasung awaba kaya thengnabagi wari tarabada uthorakle magi lauraba fajaraba amuba mamitsingdo imagi wari tarabada pina pik thangatlakhi aduga amuka imagi marengbanda makoktu nga tharaduna hikna makhol thokna kapkhi mahakto sahi 35 rom surakle aduga noikhatpa horaklabani adubu mahaki sawong sadadi phajari amasung kususu ningthijari aikhoida wari tame madudi mahakna luhongnabagi fizol set jaraklaba matamduda manakta chatlamba mapana magi phajabaduda hairame aikhoigi imung manungsi thadoktuna chatloidaba kanano amada asuk yamna phajabasibu khaktuna thamauwa yaroidrane Kamrangi nupado ahal khara oiraba Bhopalda sagol lanmi oiramba nupa amane makhoigi ahanba unabada mahakna nupadubu pamjadaba haibado thoklamme mahakna nupaduna tawthorakpa khudingmak pamjaramde aduna masa phawwa sokpa yaramde madugi maramdagi magi mama amasung ataisingna mahakse lai phatabaga nungsinare haina thajanarame masimak mangondadi pamjabi haibadu oiraduna makhoigi thajaribaduda tengbanglammi magi maphuroibaduna su yamna pamjaraktraduna sagol lanmigi leifamduda hankhre adumakpo magi chana thaknaba paisadi pirakhi kaina thangdadi marup mapangi matengdagi makhoigi marakta yanaba ama purakhi aduga makhoina badaran haina kaujabi masanupi ama phangjakhi badarangi phajabadi mamagi dagi tongale aikhoina mabu ukhibasi masagi sahi 13 natraga 13 surakpa adwaidani mahakse mamadagi khara munarang tawi aduga magi mamitsingsu laujarabasu pirang siena thot nowadu natabana kamrangi matawgumna chinglemba natre adumakpo pokpadagi yaurakpa oi thangba khajaida thungba ngangleinaba chaduna
ꯃꯥꯒꯤ ꯃꯁꯛꯇꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ꯫ ꯃꯍꯥꯛꯇꯤ ꯃꯃꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯗꯨꯅꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯈꯪꯅꯤꯡꯒꯟꯕꯤ ꯃꯇꯧꯗꯣ ꯂꯩꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯀꯌꯥ ꯇꯣꯏꯅ ꯎꯕ ꯐꯪꯗꯦ꯫ ꯀꯥꯃꯔꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯇꯨꯝ ꯁꯤꯖꯤꯟꯅꯕꯗ ꯍꯩꯁꯤꯡꯕꯒꯤ ꯃꯔꯝꯗ ꯇꯥꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯈꯨꯗꯣꯜꯄꯣꯠ ꯑꯃꯗꯤ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯑꯃꯁꯨꯡ ꯇꯨꯄꯤ ꯄꯨꯟꯅ ꯌꯥꯎꯕ ꯀꯨꯔꯇꯥ ꯇꯨꯄꯤ ꯑꯃ ꯇꯨꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯇꯨꯕꯤꯒꯦ ꯍꯥꯏꯅ ꯌꯥꯔꯦ꯫ ꯃꯍꯥꯛꯅ ꯃꯪꯒ꯭ꯔꯥ ꯃꯆꯨꯒꯤ ꯐꯤꯅ ꯇꯨꯕ ꯐꯨꯔꯤꯠꯇꯨꯒꯤ ꯉꯛꯁꯝꯗꯨꯅ ꯃꯣꯒꯂꯥꯏ ꯉꯛ ꯍꯥꯏꯕꯗꯤ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝꯒꯤ ꯅꯥꯀꯜꯂꯣꯝꯗ ꯍꯥꯡꯗꯣꯛꯐꯝ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯀꯨꯗꯥꯝ ꯄꯥꯟꯕ ꯑꯃ ꯇꯨꯕꯤꯔꯦ꯫ ꯃꯗꯨꯁꯨ ꯑꯃꯨꯛ ꯈꯨꯗꯥꯡ ꯃꯇꯣꯟꯗ ꯑꯃꯁꯨꯡ ꯉꯛꯁꯝ ꯑꯀꯣꯏꯕꯗ ꯂꯪꯒꯨꯝꯅ ꯀꯨꯞꯂꯕ ꯁꯅꯥꯒꯤ ꯃꯔꯤꯅ ꯂꯣꯟꯁꯤꯟꯕꯤꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯊꯥ ꯃꯆꯦꯠ ꯁꯥꯅ ꯁꯅꯥꯅ ꯃꯌꯦꯛ ꯊꯣꯛꯅ ꯂꯣꯟꯁꯤꯜꯂꯕ ꯃꯔꯤ ꯑꯃꯅ ꯉꯛꯁꯝꯒꯤ ꯑꯀꯣꯏꯕꯗ ꯍꯥꯞꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗꯁꯨ ꯐꯖꯅ ꯂꯣꯟ ꯈꯣꯠꯂꯕ ꯃꯄꯥꯛ ꯑꯃꯃꯝꯁꯨ ꯍꯥꯞꯄꯤꯔꯦ꯫ ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯐꯤꯅ ꯇꯨꯕꯅꯤ꯫ ꯃꯗꯨꯁꯨ ꯁꯅꯥꯒꯤ ꯃꯔꯤꯅ ꯃꯄꯥꯟꯗꯣ ꯂꯣꯟ ꯈꯣꯠꯄꯤꯔꯦ꯫ ꯇꯨꯄꯤꯗꯨꯅ ꯐꯨꯔꯤꯠ ꯐꯤꯗꯨꯃꯛꯅ ꯇꯨꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯁꯅꯥꯒꯤ ꯃꯔꯤꯗ ꯌꯥꯟꯊꯕ ꯃꯇꯨꯝ ꯃꯇꯨꯝ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ꯫ ꯃꯗꯨꯅ ꯂꯥꯏꯕꯛꯇ ꯁꯣꯛꯅꯕ ꯌꯥꯟꯊꯔꯤ꯫ ꯑꯇꯨꯕ ꯐꯤ ꯑꯍꯨꯝꯈꯛꯇꯨꯗ ꯀꯥꯃꯔꯥꯟꯗꯣ ꯂꯨꯄꯥ 90ꯒꯤ ꯃꯌꯥꯗ ꯆꯪꯏ꯫ ꯑꯉꯥꯡ ꯑꯃꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯆꯪꯃꯜꯂꯕꯅꯤ꯫ ꯏꯃꯥꯗꯣ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯄꯦꯟꯖꯩ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡꯗꯨꯕꯨ ꯑꯎꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯅ ꯀꯥꯃꯔꯥꯟꯅ ꯏꯃꯥꯗ ꯃꯆꯨ ꯍꯤꯒꯣꯛ ꯁꯪꯂꯕ ꯂꯤꯛꯂꯤꯒꯤ ꯈꯨꯖꯤ ꯃꯄꯨꯟꯁꯤꯡ ꯈꯨꯗꯣꯜ ꯇꯧꯏ꯫ ꯀꯥꯃꯔꯥꯟꯒꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯆꯥꯟꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯃꯒ ꯑꯃꯒ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯃꯈꯣꯏꯅ ꯊꯥꯖꯔꯝꯕꯁꯤ ꯑꯩꯈꯣꯏꯗꯤ ꯐꯤꯔꯤꯡꯒꯤ ꯅꯨꯄꯤꯅꯤꯅ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥꯟꯗ ꯉꯛꯁꯤ ꯊꯤꯟꯗꯣꯛꯇꯨꯅ ꯅꯨꯄꯥ ꯅꯍꯥꯅ ꯎꯅꯅꯕ ꯂꯩꯒꯟꯕ, ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯌꯨꯔꯣꯄꯤꯌꯟ ꯅꯨꯄꯤꯁꯤꯡꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯟꯅ ꯁꯨꯕꯗ ꯅꯨꯡꯉꯥꯏꯖꯕ, ꯑꯩꯈꯣꯏꯅ ꯌꯦꯇꯨꯝ ꯂꯪ ꯁꯤꯖꯤꯟꯅꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒ ꯂꯣꯏꯅꯗꯅꯕꯗꯨꯝ ꯍꯣꯠꯅꯕꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯗꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯥꯃꯔꯥꯟꯅ ꯏꯃꯥꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕꯅꯤꯗꯅ꯫ ꯑꯩ ꯏꯁꯥꯒꯤ ꯖꯥꯠꯀꯤ ꯅꯨꯄꯤ ꯗꯖꯟ ꯃꯈꯥꯏ ꯑꯃꯒ ꯅꯪꯒ ꯑꯣꯟꯅꯔꯁꯤ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯌꯥꯔꯣꯏ꯫ ꯀꯅꯥꯅꯕꯨ ꯅꯈꯣꯏꯒ ꯂꯣꯏꯅꯕꯗ ꯄꯥꯝꯂꯣꯏꯗꯕ ꯌꯥꯎꯒꯗꯒꯦꯗ? ꯔꯥꯖꯅꯤꯇꯤ ꯍꯥꯏꯕꯗꯨ ꯅꯨꯄꯤꯁꯤꯡꯒꯤ ꯂꯩꯐꯝ ꯖꯦꯅꯥꯅꯥꯒꯤ ꯐꯛꯂꯥꯡ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯀꯌꯥ ꯆꯪꯗꯦ꯫ ꯂꯥꯟ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯕꯛꯁꯤꯡꯗꯤ ꯅꯨꯄꯥꯒꯤ ꯃꯁꯤꯟꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯄꯟꯅꯕ ꯀꯌꯥ ꯌꯥꯎꯗꯦ꯫ ꯁꯨꯞꯅꯇꯪꯒꯤ ꯑꯃꯨꯛ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯛꯄꯗꯨ ꯎꯝꯃꯗꯥ ꯀꯧꯕꯤ ꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯀꯂꯛ ꯈꯝꯕꯟꯗꯨꯅꯇ ꯂꯥꯛꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯦꯠꯄ ꯄꯤꯈꯤ꯫ ꯀꯥꯃꯔꯥꯟꯒ ꯃꯍꯥꯛꯀ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯏꯆꯦ ꯏꯅꯥꯎ ꯀꯧꯅꯩ꯫ ꯑꯗꯨꯒ ꯕꯗꯔꯥꯟꯅꯁꯨ ꯃꯥꯕꯨ ꯏꯟꯗꯣꯝꯆꯥ ꯀꯧꯏ꯫ ꯃꯍꯥꯛꯇꯨ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯜ ꯃꯋꯥ ꯀꯜꯂꯤ꯫ ꯃꯤꯔꯩꯕꯥꯛꯀꯤ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯦꯛꯅꯕꯗꯧꯅ ꯈꯜꯂꯤ꯫ ꯃꯍꯥꯛꯇꯨ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗꯨꯗ ꯁꯛ ꯇꯥꯛꯅꯗꯨꯅ ꯂꯩꯔꯛꯄꯗꯨꯃꯛ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅꯇ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯠꯇꯅꯕ ꯉꯥꯡꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯑꯃꯠꯇ ꯊꯥꯗꯣꯛꯇꯦ꯫
Umadado British Sipaisinggi maramda taba yamna pamjai. Mahakna thazajabadi makoising ado Dillidagi tanthokragani haibasini. Marak-maraktana mayamgi oiba wafam tongana thamkhraga miyoi ama ani khaktada pukning sangsinbasu yauraki. Amuk khakti imane anitne amasung aine aikhoi tumina phaminaduna badarangi paijama turingai. Badaran masamakna berendagi aroibada phamduna magi naha oiriba lamsat phajaba mapuroiba Hafizullah Khanga bab men tadaba wari sanari. Adumakpo nupa mahaktudi umadabu fazana khangbanina mamittudi mangonda thamba toktri. Mahakna saramba warido hongdoktuna phiringi nupisingi maramda tukatchaningai oibaromda onthokpa horakhi. European nupisingna nupasinga tona tinaningbagi ikhau langbagi mallaba warido nauna pukhatlakhi. Makhoi uktawisingse Mahakna haiki Makhoise nupasing yaudrabadi hingba sungam ngamdabanine. Maduna lamdrabasu yaida indomsa. Hafizullah Khana berendagi matol adudagi hairakhi. Makoina adumna tawbadugisu achumba maram lairamba yai. Makoidi nupaga tona manbadagi nupa khaurangbagi thabakse nahakna khaurangbadudagidi hantaramgani. Aduga makoigi nupasing pumnamaksu nanghi nupadawna kani saba ngakta natte. Ok tawna ufulda onduna karimata tawdana laithokpa tawde. Madubudi oige oijasanu. Mahakna afaba saraduna hairame. Adubu maduga phiringi nupisinga kari mari leinabage. Makoidi masak khangnadaba nupasinga nokminnaduna phagi tawnaraduna lenba pami. Aduga makhoi isai sai karigumbadasu mapi tangkhaida thongladuna khangnadaba nupasingdugi mapambomduna makhoigi makhwangda koladuna jagoi sai. Adudagi amuksu makhoi amamba kasinda changladuna makhoina makhoigi nupasu nattabasing phawbada amuk sukluni makhoibusu subhangani. Phiringi nupisingi lamsat sajatki maramda saireng thibadawna mari mari thidarakpaduda Badarandudi mamit arangbadusu ngakpana kham thengladuna lauthorakle. Aidi madu punamak amatabu khangdene. Hafizullah Khana hairame. Nangdi kadaidagi adukluba gyandudi phangluriba indomsa. Kadaidagi phanglakpage haibadu darkar leite. Mahakna khangba ngamdabadawna hairame. Aina hairibasing asidi chumlabani. Adunani phiringi nupising asi wathok oirakadoribani hairibasi. Haujikti nahak yamna henmalle indomsa. Hafizullah Khana haike. Lai solibasini nangse wangangbada yamna seksinde. Karam mumaral singno nahakna aikhoigi atithi sing asida pigadoribase. Pharene Makoina Javed yumda changba matamda laikai dugi nupa singdugi marakta charangnaba pokribani. Madu su oiramba yai. Hafizullah Khana karemnaduna haiki. Nangi falkrabana puroibadusu khajitang charangnaba puklangani haina aisu khalle. Fare madudagide kari kamdaukraba. Nangse yamna nungningba angang amani hai Hafiz. Mahakna aikhoigi imangda mamittu khatladuna marau laina haikibani. Nangi apambadi kari no ha. Nangse ngasidi yamna pangbadawna tawrena indomsa. Hafizullah do khangba ngamlaktraduna hairami. Aina amukasu nangonda haibiribasini. Mariam amasung magi masanupigi maramda ngangsakpado seksinjo. Angang sidi angau bazat sigi ngaksen biba ama oyedana. Phare aidi makhoibu suknung nungside. Khanabadu ngai haktang leplami. Imasu anitsu amadi aihaksu wa kanna ngangnari ngai matamdudadi tuminna leinarami. Aikhoidadi kamarangi mayumduda ayaba amakaki makhada leibanina aikhoigi isangak thuksanaba oina phawba wa amata ngangjaba yadre.
Aduga kanagumba amatagasu khatnanabagi adhikarsu leite. Adumakpu amaromdadi Hafiza Ulana pangthokliba thabaktumaksu aikhoi amuk wangangluningai leitrabani. Umadadudi phattaba wakhalduda chap yungkhrabanina wafamdu hongdokpasu tauraroi. Aigi sanupado lan chatkibasingi marakta yaukhre. Mahaktuna halakpada phiringi nupi ama puraktanaba lai khurumlibani. Hafiza Ulado mahaki wafamdugi sem saduna leiramle. Nasa nupado magi lange khongsatuda mathawna maringjal phudoktuna thabak mayam tawramgani haibasidi yenaningai leite. Adumapu makoina tawrugadabadi lamhenba lammapu khara waraknaba thakhibani. Aduna yahakte mahakna phiringi nupi ama phawba phanglakani haibagi thajaba leite. Umadado wa makha taba nangringaida Hafiz Ulana lepkhatlaklammi. Aduga mangonda mayum satpa matam yaure hankro aikhoibu makha tana amuk saiba khotpa taba pamdre haibirami. Adubu umadadudi aruibu wafam amadi mahairamlage ningkramale. Lai khurambagi pangal sisu kankrabaponi. Mahakna hairame aina khan begamda makutta utpairaga nupising asida sorna kamsilu hairibani madu tawrabadi makoise asum haina paikhinaba uful khara khutna sablaga aikhoiromda langsilaklami kari kari no kharasu murum solami maduda Hafiz Ulado khangba ware. Mahakna umadada sinsin khiduna masa sagan paiduna berendagi mapanda chingthokhirame. Adudagidi mabu chatkhro natrabadi hena kanba thabak tawraklagani haibirame. Aduga magi nupigi manakta halaktuna sauna phamlame. Ruskin Bona A Flight of Visions haina English loan da iba novel adudagi khunusinggi laanjen haina Sanjan Bambanumati Devi na handok pikhiba 2007 da Sahittya Academy Translation Award fangkraba maming chatlaba asigumlaba novel asigi episode 12 amadi 13 bo tabikhiba khudingmakpo thagatpa phongdoksari. Ngasigi episode 12 amasung 13 asibu nungaibirabadi natraga pothabagi mikup khara phangi haina khanbiragadi like, share, comment asina singba tawbiramu. Aduga loinana subscribe tawdriba yawbiragadi subscribe tawsinbiramu. Makhatana kanaba kaya longminasi pothaminasi mathangda amuk unarasi ngasigidamaktadi mayamdagi kainanaba mikupto lauzari.